अहानबदा मरुइबा पाउ Indian Constitution na piriba citizen amagi fangfam thokpa hak adu Manipur miyam na fanglibra haina hanagi Minister K. Ratan Kumar na haikre. Kurumjare Noon-Istv Manipuri pawming tabiriba pumna makpu taram nokchari paw sandong na pizari. India ki manungda laiba state ama oina Indian Constitution na piriba citizen ama oibagi fangfam thokpa hak adu Manipur miyam na fanglibra haibashi achoba wahang ama lakle haina hanagi Minister K. Ratan Kumar na NRC gi khana nainabada haikre. Imayang Imphal Block Congress Committee na tha khudingi tang taraga mga da pangthokpa miyam gi manung channa mifam gi manung channa mayang Imphal da laiba Khuman Hall da nongmagi oiva NRC gi matang da khana nainabagi thauram mahang na makha taraduna chingi mafam kaya da lo na yadaba maongda afaba makhalgi khutlai fong na pairaga chalaga lairiba she ngasi laingak asina yengduna leire haukiba tang taraga humdoida Kangpopi district ki Kotlen gi thaudog numit adugi nungthilda None district Jaujangte ki thaudog amadi haukiba tang tareta Indo Myanmar border gi Kamjong district ta yum kaya mai thakre maduda miyoi kaya ama lanjen na kre masida Manipur da security force ting leina mishi mina kaya ama thokliba si security force sing kari tauraga leiribano miyam gi lanthum amadi punshi asing asigi central government amadi state lengak na ngak libra housing Manipur da democracy leiribra leitrabra haibashi achobwa hangama oiri Housing Fauba local body ki election tawbadaba chahi mapal tara shurakle mashi aron mapandam ama leirabra hairi District toiba Jaujang tek toiba ambush tawbadagi siriba koi reverend sing siriba pastor sing siriba masigi akoi ki civilian sing ki life se protection se tawba ngamdreba adore de akoi ta government se laibasi ki kanabase karino sine akoi ki illegal oiba masumba armed group sing se masigi mathakta kanba akoi ki police program paikalaga military crackdown ama praja miyam na tawbiro haibase masi kuirabase masi huji pawba tawbidadana lairibasina karigino Pawmishing na hangba wahang dahanagi Minister Ratan Kumar na India haibashi Union of State ni India ki Constitution na piriba state na tawgadaba thabaksing amadi Union Government na tawgadaba thabaksing asi Constitution na mayek sheng na iraga lairibani Chief Minister tharaga Council of Minister taragani thoi leigadabani adubo thahum helaba fawbada lengak asina Minister chauthokpa ngamdaba haibashi State Government asi yamna shole haibani masilai bakthibani haiki Ministry expansion to bagi su center gi keno mangai raga lei kari no ma to bagi su center gi keno mangai raga lei ba masina di that will not be in the interest of the general public of Manipur huji phawba council of ministers ti train thui lebam thok putai including chief minister manga khak lei raga ha hum hela basida huji phawba chauthok pangam de dana lei ri base masina takpudi state government je lei ba government se yamna solely yamna ineffective way hai base masimang na dum akoi takthok chare Constitution na piriba power se exercise to you ngamoi to orgadi praja miyam da akoi surrender tawre haina haibana hena phagani Imphal Eastki Khetrigao Kendra manung channa leiba wa khalai machingda kanglon kaina chinglaipa kothokpadagi ching ashi tumki gadaure lengak na mityeng changbiu haina maikei adonggi miyam na lengak ki pungning chingshilakli lei machingi makhongda Khetrigao nupi lamjing loop amadi wa khamaira paibishingna ching asigi saktam kanbiu haina kongjang changshinkhre saru yakibishingna safe lei maching safe environment to protect ecosystem haina thaba play card sing paiki kongjang adu da saru yakibi Wakha Women Development Association ki secretary Laushambam Bhaleshwari na Chingashi Hana Dag number 34 oirambadagi 40 on khre haibu wafam lagliba ashi mari leinaba singna miyam da ningthina khanghanbiu Khetrigao nupi lamjing loop ki secretary Pangambam Anita na lei machingda kanglon kaina leipa kotuna chingasi manghan khinana bohonarak pashi laibak thibani mamang chahida ising ichau ahumlak thokpada leiba kot pa yakhidaba ching asidagi matau karam na hojik ching leipa ko libano ching leipa ko liba shida leingak na ayaba pirabra karigumba pirabadi kari karamba kanglongi makhada kotlibano haiki Masidagi lebak si laudaba yade mafamduda ising chawbagi ni adugini adagini hairaga thonba taragadi matam amada aikoinang
ꯑꯩꯈꯣꯏ ꯈꯦꯇ꯭ꯔꯤꯒꯥꯎꯁꯦ ꯑꯍꯨꯝꯂꯛꯅꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯆꯥꯎꯈ꯭ꯔꯤꯕ ꯏꯁꯤꯡꯁꯦ ꯁꯤꯒꯤ ꯑꯍꯨꯝꯂꯛ ꯆꯥꯎꯕꯁꯤꯗ ꯂꯩꯕꯥꯛ ꯈꯔ ꯄꯤꯌꯨ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯂꯩꯕꯥꯛꯁꯤꯡ ꯑꯁꯦ ꯂꯧꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯊꯤꯡꯕ ꯊꯝꯈꯤꯕ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯂꯩꯕꯥꯛ ꯄꯤꯗ꯭ꯔꯒ ꯉꯁꯤꯅ ꯀꯩꯁꯨ ꯅꯠꯇꯕꯗ ꯂꯩꯕꯥꯛꯁꯦ ꯁꯦꯀꯦꯟ ꯈꯨꯗꯤꯡ ꯀꯣꯠꯄꯁꯦ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯩꯁꯥ ꯀꯥꯏꯔꯝꯒꯅꯤ ꯃꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯃꯐꯝ ꯆꯥꯕ ꯂꯧꯕꯨꯛ ꯑꯇꯣꯡꯕꯁꯤꯡ ꯑꯃ ꯂꯩꯕ ꯃꯐꯝ ꯆꯥꯕ ꯂꯩꯕꯥꯛ ꯂꯧꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯂꯩꯕꯥꯛ ꯂꯧꯕꯤꯌꯨ ꯍꯥꯏꯔꯤꯕ ꯂꯩꯃꯁꯤꯡ ꯑꯁꯤꯒꯤ ꯈꯜ ꯀꯥꯏꯊꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛꯇꯗꯤ ꯊꯤꯒꯠꯄꯤꯌꯨ ꯍꯥꯏꯕꯁꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯟꯅ ꯍꯥꯏꯖꯔꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯅꯨꯄꯤ ꯂꯝꯖꯤꯡ ꯂꯨꯞꯀꯤ ꯃꯦꯝꯕꯔ ꯖꯥꯅꯨ ꯕꯦꯒꯝꯅ ꯂꯩꯉꯥꯛꯅ ꯅꯥꯀꯜ ꯑꯃꯗ ꯎꯃꯪ ꯀꯟꯅꯅꯕ ꯆꯤꯡ ꯀꯟꯅꯅꯕ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯂꯩ ꯃꯆꯤꯡꯗꯒꯤ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯂꯩꯄꯥꯛ ꯀꯣꯊꯣꯔꯛꯄ ꯌꯥꯅꯤꯡꯗꯦ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯂꯩꯄꯥꯛ ꯀꯣꯠꯂꯤꯕꯅꯣ ꯁꯦꯡꯗꯣꯛꯄꯤꯌꯨ ꯑꯃꯗꯤ ꯀꯔꯝꯅ ꯑꯉꯝ ꯑꯊꯧꯅ ꯂꯩꯄꯥꯛ ꯀꯣꯠꯂꯨ ꯍꯥꯏꯅ ꯑꯌꯥꯕ ꯄꯤꯔꯤꯕꯅꯣ ꯂꯩꯉꯥꯛꯅ ꯐꯅ ꯑꯌꯥꯕ ꯄꯤꯕ ꯂꯩꯔꯕꯁꯨ ꯂꯩ ꯃꯆꯤꯡꯒꯤ ꯁꯛꯇꯝ ꯀꯟꯅꯅꯕꯒꯤꯗꯃꯛ ꯄꯤꯈꯤꯕ ꯑꯌꯥꯕ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯤ उमंग कोथोकपा यादे चिंग कोथोकपा यादे हायरगा सी कोथोअगा इसिंग इचाउगी लोकलंगबान सेंगबनी तोरें खोंगबान सेंगबनी हायब तारगदी इसिंग इचाउसी अनिरा अहुमलक थोखरे अदुदा करिगिदमक्ता कइनो तौदबनो अदुना खोइ चिंगसे कोथोकपिगनो मरी लैनबो अथॉरिटीना मसीगी अयाब पिबिरमगसु चिंग असि कोथोकपदा अयाब पिबिगनो हायबदो खेत्रिगाव अपुनबन नुपी लमजिंग लुकना हन्ना अपिन तौजरी मालेमगी तोंगान तोंगान मफम सिंगदा पांगथोकनबगुम डिपार्टमेंट ऑफ सोशियोलॉजी मणिपुर यूनिवर्सिटी न सुसिंदुना इंटरनेशनल डे ऑफ फैमिलीज 2026 की थौरम डिपार्टमेंट ऑफ सोशियोलॉजी मणिपुर यूनिवर्सिटी के कॉन्फ्रेंस हॉल द पांगथोखरे थौरम अदु डिपार्टमेंट ऑफ एंथ्रोपोलॉजी मणिपुर यूनिवर्सिटी के हेड ऑफ डिपार्टमेंट प्रोफेसर हाउबिजम बोकेंद्रोना द कम्बलिंग फाउंडेशन ऑफ द फैमिली इंस्टीट्यूशन एंड ब्लिक फ्यूचर ऑफ चिल्ड्रन हाइब हिरमदा रिसोर्स पर्सन ओइना वांगांखी हिरमशिगा मरी लेना प्रोफेसर हाउबिजम बोकेंद्रोना नेशन बिल्डिंग द फैमिली की अचौब थौदांग लई हौजिकी मतमदा खुनाइसिदा लेरिबा इकोनॉमिक डिस्पारिटी थेंगना युम पानबा अमसुंग डाइवोर्स तौबगी चांग वांखलकली हाइनसु फोंदोखी मांगना मखाताना हौरकलिबा अंगांसिंगी पुकनिंग वाखल फना थमनबा इमुंग मनुंगी मरुओइबा मगुन थौदांग अमसुंग इमोशनल सपोर्ट सिस्टम असि ngaktuna thamnaba khunai asida leiriba khudingmakna punna hotnaba mathau tare haiki मिचम फाकिबगी मतंग द यूनाइटेड नगा काउंसिल यूएनसी सेनापति डिस्ट्रिक्ट सीएसओस अमदी मणिपुर लेंगा की होम डिपार्टमेंट का सेनापति की डीसी की कॉन्फ्रेंस हॉल द वारिशानखरे वारिशानवदु द होम कमिश्नर एन अशोक कुमार अमदी आशुतोष कुमार सिन्हा आईपीएस एडीजीपी ना होम डिपार्टमेंट के ओइबा ओइना सरुक याखे वारिशानवदु द फाजिनुना थमलिबा नगा तरुक अदु ngasi nungtil pung ani phawbugi manungda thadoknanaba UNC na Home Department da thamki hairi Irilbung Police Station na lokhatpa bom pokhaibagi case amada Chennai haina haukiba me taragani thoida lilong chajingdagi fare hairiba hidang mayum manja Elias Binerjit asi thaudok aduga mari leinade bom pokhai hankibagi thaudok adu UNLF ka hiram amatada mari leinade haina pambaina luchingba UNLF ki Department of Publicity and Education ki Secretary Charairongba thokchomna khudek piduna thadorokpa cherolamana hairi paugi marak thana tima brem tang lausari Classic Hospitality Training Institute na chahi amagi course amasung Aviation and Hospitality Management gi tha taruk ki course ta mingchanbiba yaragani Class 12 pass amasung masagi chahi tara taretagina kunmanga fawbagi manungda leiba naha singna Hotel Imphal by Classic North AOC gi 3rd floor da lengthopiro मतमगी नुंसित नुंसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदकता फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Dada Ibe makigano Azabetamo Sige yumse next time dina checksin na laksilaga thamkhabanine Dada rangse juhar habaga amta kidrabo asumna mayamna machalbo ngapshan dugum masigi yumasibu asoyangan kokadabagi next time dina ngapseli next time ti juhar habading ngakokna basemani zaman technology sina bana concrete ka tokna tina ba matamda kapangil amuk hena hengal adli next TMT strength is in the way honglakli ba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra
liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break matung mukahana taram nokchiri makataba pauda Tripura da maitai nupising amata ngairaba platform ama oiriba takhel lei mateng banglup Tripura gi chahi taraga mari shurakpa mapo kumon thauram agartala gi tarau maitai lekai da pangthokre thauram adu da takhel lei mana thagi scholarship piduna mateng pangkiba Tripura gi Unakoti district makhada leiba Kaila shahar dagi Haigrujam Priyankana higher secondary exam da first division da mai paglakpada lupna harauna tayamna okay thagi scholarship pibada shell giting bang piriba Konthauzam Ongbi Sri T Sharma New Delhi ahibam Pushpita Sinha Pune Maharashtra amasung Kasar dagi Ronen Maitai buthagat pafongdoki Handak haido kibe MPSC ki competitive exam da taramathoi shuba position da khalakraba langthawal dagi arambam Jashalaya buharau tayamna okpi gi thoram arambam sagai gi apok pamarup na sinduna langthawal Mantri Khong Multi-Purpose Community Hall da pangthokre thoram adu da MPSC ki competitive examination na mai paklabi arambam Jaya Jashalayana achamba khudol pot piduna ikai khumnaba amadi pungning thawatki thoram aduga mari lenana arambam Jashalayana matam haibashi niom chumni sijinaba yamna mathau tai mahairoi amana mahaki thamliba pandam adu phangnaba honabada khangwa kanba yamna marui haiki Mi amagi punsida mahaki matambu yamna lumna lawzaba amasung haksang bu phana thambase sije aina yam na maru oibane na khanjai maramdi hariba ani je aihak akogi mioiba amana chena thajajarabadi mahangna tongningi ba pandam amadi miyamgi samas ki tongningi ba thabak thawra mayam ase telaba matam jida akoina tawbangam nabagi akogi matamang handaba amasung tingjang gaijang daba haibdi isa phana wakhal phana thammaga akoise mayam gi damakta afaba saruk yaba ngamganena sina khanjaraga hariba jingjir maru oine di khanje purgi education sector je aina sumyeng jabada adum issue mayam lakpaje tawriba mayam adum mayam gi tension jina adum akoi dum thengnajare dum hana ju dum akoina pinga ju thengnara poponi hojik ju dum thengnai adubu akoina lairiba pose laiminariba stakeholder mayam je akoi famina bachangi faminju famin nei mayam ma adubu akoi leptana sidi peace akoina santi abaje continuous process ama oibanina nom khak faminaraga oiban natabanina akoi mayam ase pau phawdokna ba mayam asigi akoina grassroots ta tawnariba pot ground reality je phajana khangaga mayam je wari watai saminaraga posing je address tawragadi makoina tawraiba mayam gi pendaba mayam je side handa halagadi education da jo aidi akaiba piroidrana aidi khanje UK gi maming leidaba motorcycle company ama oiriba Triumph company gi showroom ama Imphal gi oinisu airport road ta hangdokre Triumph showroom ama hangdokpaga mari leinana showroom asigi manager Umanandana showroom asida Triumph company gi model taruk ki bike sing phangle servicing center su hangdokle model taruk ashi nataba atopa model pamba singnasu hana booking tawraga phangbibagi khudong chaba leigani haidi Triumph की any model से अखोइन हौजबसे starting price हौबसे 1,95,000 देगे हौजै more than world wide तो फंगिबा world class की फंगिबा world standard ओइबा Triumph की बाइक मैम से सी मैम से लोइनमक हाइबा शोरूम से लोइनमक फंगनी हाइबा ब्रांच की सेल्स लेरगा सर्विस लेत्रगदी बाइक से लेग्रनी लेग्रा मतुंग द कोइना अतोप सेमफम लेतम मोरगन प्रॉब्लम लेगदबदो अखोइना अदुगी जु खल्लकांदा सर्विस सेंटर शोरूम जी की हेक मनिंग थंगबा जगह से कोइ सेमबा लोइजारे लोसलपुना मरुबा पाव kana pizari Indian Constitution of Piriba citizen amagi fangfam thokpa hagado Manipur miyam na fanglibara haina hanagi Minister K. Ratan Kumar na haikre. Hozipawli na national pizza Manipur pawmatang solution jari mideng tabiram ni pumna magpum kana kurum.